अहानबद मरुइब पाउ चीफ मिनिस्टर एन बिरेना सेनापति अमदी तमेलोंग डिस्ट्रिक्ट के नौना साबा लोइरबा इमा कैथेल संगाख्रे नागामपाल बॉम्ब अटैक चेनबसिंग सीसीटीवी फुटेज की मतेंगना फाबा ngamkhre अमदी सकनाइरबा कॉमेडियन हुइरेम मंगलेम ngarang लेखिद्रे खुरुमजरी टाइम्स ऑफ मणिपुर न्यूज यंगबिरिब सिंगु तराम नोक्सरी हजिक पाउ संदोक पिजरी चीफ मिनिस्टर एन बिरेन ngasi सेनापति अमदी तमेलोंग डिस्ट्रिक्ट की नौना साबा लोइरबा इमा कैथेल संगाख्रे थौरमदुदा मिनिस्टर एमएलए अमदी मसक नाइबा मिय क्याना सरुक याखि पाउमाई अमदी माउ ट्राइब के लोलदा आफी हाइबसी इमा हाइबनी अदुगा सालिकीना कैथेल हाइबनी थौरमदुदा वांगांगलदुना चीफ मिनिस्टर एन बिरेन असिगुंबा इमा कैथेल असी डिस्ट्रिक्ट हेडक्वार्टर खुदिमक्ता सागनी हाइखि नागामपाल बॉम्ब अटैक का मरी लेना नुपी अमा यावना मियोय मंगा फारे पिस्तौल अहुम काप यारिबा मरु 13 फगतख्रे वाफम असे ngasi इम्फाल वेस्ट के एसपी जोगेश चंद्र हाविजमना एसपी कॉन्फ्रेंस हॉल दा पांगथोखिबा पाउगी मिफम अमदा फोंदोखिबनी तौरिबा ngasi तौरिबा ऑपरेशन सेटअप अदम अमसुंग लोइना लोइना मोइना नुमितुदा तोंगा सिजनबा एक्टिवा अखोइना सीसीटीवी कैमरा दा उबा कनाना थौई कनाना तोंगी कमायना लंगी हाइबदु याम क्लियर होइना मचासिंगना खंगबा ngame सेंसेंगना हायबदा इन्वेस्टिगेशन तौरिबा प्रोसीड्यूर अमसुंग सेटअप से क्राइम कमिट तौरिबा मिसि लोइना फांगे अदुगा लोइनामक खंगबा ngame अनो मसिना अखोइगी कनाना तौबुना कमाइन तौबुना से लोइना क्लियर होइरे सिमतंग मे यामना थमजनी मणिपुरी फिल्म अमदी सुमांग लीला कयादा मतम सांगना कॉमेडियन अमा ओइना मियामगी थौगाई पुरमलबा वेटरन मणिपुरी कॉमेडियन हुइरेम मंगलेमना ngarang लेखिदबदा माइकै क्यादगी अवाबा फोंदोंनरखि कॉमेडियन रोल अमगी सक्तम लौदुना मिपुम खुदिंगमकपु पुकली तिंगहनबा ngamba हुइरेम मंगलेमना ngarang खंगहौदना लेखिदबदा मिपुम खुदिंगमकी थमोइदा कफौरी हौखिबा ऑगस्ट की तांग 15 दगी बीपी स्ट्रोक तौदुना नादुना लेरखिबा हुइरेम मंगलेम ngarang अक्टोबर की तांग 19 गी नुमिदांग पुंग 10 रोम तारकपदा मसागी संगाइदा लेखिदबनी महाक चही 19 सुख्रे ओजा मंगलेम मसानुपा अनि अमदी मसानुपी अनिगी मतिक चाबा मपा अमनी महाकना ड्रामा फिल्म अमदी शुमांग लीलाना चिंगबदा सरुक यादुना मखल मखा कयागी फागीगी सकलोन मिपुम खुदिंगमक्ता महाव तंगहन बिरमी सा नोय खुदिंगमंगने को वारीदी नोय अममम लोय लिये को इपा पेले लोय नुंगाई अदुबु नोय खुदिंगमंगना वारी से अममम लोय न लिनरमनिना इबेम सिगिने बोर से नोय मंगा सिगी मनुंगदा कनागी ओरेदगी आइबिसे इपा वायमबम खंगद्रेन है बाबा आगे वारी में ले रिबो बाबा हां हुइरेम मंगलेम सोकलिसिंग अमगा समापन निम्फुगा तरुकी ऑगस्ट की तांग 19 सगोलबन मैनो लेरक्ता पोखी हुइरेम मंगलेम लेखिद्रबा हुइरेम तोन सिंह अमदी हुइरेम ओंबी पूर्णिमासी देवी अनिगी अमत्त पोक्चबा मचानुपानी मोइरांग पर्वगी सकनाइरबा आर्टिस्ट लोइताम याइमा अमदी लाई येकपना सिनफम ओइबा महाकी अपोकपा मपाबुंग अनिदगी महाकी आर्टिस्ट अमा ओइरकनबगी टैलेंट सिंह फंगबा ngamjaki हुइरेम मंगलेमना जीसी तोंगब्रा की मखादा सोसाइटी थिएटर मणिपुरदा अमदी एमडीयूदा खोंगदारक्तुना थिएटर की लमदा अचौबा दान तौबिरमी महाकना ngaबोंखाव मनी ममौ सानबा खाइनबा सनागी सजी कल्पना पाउट की निंगथौ तप्ता सिंही खुजाई कुमारी रंभागी मंग बीर तिकेंद्रजीत न चिंगबा ड्रामा कयादा सरुक यारमी लैसाबी चिथी खेला हाइबा ड्रामादा लाइरबा मनाई अमगी सक्तंबु मियामना ख्वाइदगी पांबा रोल अमा ओइखी लमजा परशुरामदा ता तोमाल सादुना फिल्म गी लमदा मियामदा अनौबा महाव अमा पीखी
लेंगे बाबूनी कतमा कदम वाखले नो मी ड्यूटी लाई खंगो लाइव पीबा पाखंग की दम मशी नो ड्यूटी काय के कतमा नंग जेन थमुरा कदम खाली नो ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯔꯝꯕ ꯃꯃꯤꯡ ꯆꯠꯂꯕ ꯁꯦꯂꯨꯂꯣꯏꯗ ꯐꯤꯜꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯟꯕ ꯌꯥꯏ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯈꯨꯊꯥꯡ ꯂꯝꯖꯦꯜ ꯈꯣꯟꯖꯦꯜ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯐꯤꯜꯝꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯏꯃꯨꯡꯒꯤ ꯂꯥꯟꯖꯥꯎ ꯋꯥꯔꯤꯁꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯏꯕꯛ ꯐꯕ ꯅꯣꯛꯐꯗꯦ ꯀꯣꯃꯦꯗꯤ ꯁꯤꯔꯤꯁ ꯅꯥꯄꯜ ꯃꯤꯍꯥꯠꯄ ꯅꯨꯡꯁꯤ ꯐꯩꯖꯩ ꯂꯣꯏꯅꯅ ꯇꯦꯂꯤꯄ꯭ꯂꯦ ꯏꯟꯁꯄꯦꯛꯁꯟ ꯂꯧꯁꯤꯠꯇ ꯈꯁꯅꯥ ꯊꯤꯕ ꯄꯟꯕ ꯌꯥꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯗꯥꯟ ꯇꯧꯕꯤꯔꯝꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯀꯣꯛꯂꯔꯣꯏꯗꯕ ꯄꯤꯐꯝ ꯃꯥꯏꯕꯗꯣ ꯃꯥꯏꯕꯤꯗꯣ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥꯇꯣꯝꯕꯤ ꯈꯣꯡꯐꯝꯁꯤꯃꯗꯤ ꯍꯜꯂꯔꯣꯏ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ ꯁꯛꯄ ꯈꯥꯡꯉꯕꯣꯛꯇꯅ ꯃꯊꯪꯇ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯂꯩꯔꯦꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯅꯥꯕꯁꯤꯅ ꯀꯔꯤꯒꯨꯝꯕꯀꯣ ꯁꯤ ꯍꯪꯆꯤꯠꯀꯨꯝꯕꯁꯤ ꯁꯤꯔꯒꯗꯤ ꯁꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗꯩ ꯊꯕꯛꯁꯤꯗ ꯍꯥꯡꯉꯤ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯥꯅ ꯁꯤꯁꯤꯗꯤ ꯍꯪꯆꯤꯠꯁꯤ ꯁꯤꯅꯕ ꯍꯣꯠꯅꯖꯔꯦ ꯌꯥꯔꯒꯗꯤ ꯍꯪꯆꯤꯠꯁꯤ ꯂꯥꯟꯅꯅꯕꯁꯦ ꯇꯧꯕꯤꯔꯣꯅꯦꯀꯣ ꯃꯁꯤ ꯋꯥꯕꯤꯗꯤ ꯌꯥꯗꯦꯀꯣ ꯐꯥꯒꯤꯔꯣꯏ ꯍꯨꯏꯔꯦꯝ ꯃꯪꯂꯦꯝꯒꯤ ꯂꯣꯏꯅꯕꯤ ꯈꯣꯝꯗꯣꯟ ꯂꯩꯃꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯑꯋꯥꯕ ꯄꯥꯎꯗꯝꯂꯛꯈꯤ ꯃꯌꯥꯝꯅꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯁꯥꯏꯠꯇ ꯏꯆꯥ ꯏꯁꯨꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯄꯨꯟꯁꯤ ꯇꯦꯜꯂꯛ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯍꯟꯕ ꯉꯝꯕꯒꯤ ꯇꯥꯡꯂꯕ ꯒꯨꯟ ꯆꯦꯟꯕ ꯍꯨꯏꯔꯦꯝ ꯃꯪꯂꯦꯝꯅ ꯂꯩꯈꯤꯗꯕꯗ MDUꯒꯤ ꯁꯤꯅꯤꯌꯔ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯈꯣꯜꯆꯟꯗ꯭ꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯌꯥꯝꯕ ꯃꯪꯂꯦꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯁꯤꯗ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯇꯁꯦꯡꯅ ꯃꯥ ꯂꯩꯇꯕꯁꯦ ꯆꯨꯝꯅ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯃꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤꯅ ꯑꯩ ꯈꯟꯖꯩ ꯁꯛꯅꯥꯏꯔꯕ ꯍꯨꯏꯔꯦꯝ ꯃꯪꯂꯦꯝꯒꯤ ꯇꯥꯡꯂꯕ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯀꯂꯥꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯐꯤल्म मेकर ꯕꯪꯀ ꯁꯔꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯪꯂꯦꯝꯁꯤ ꯑꯩꯒꯤ ꯆꯥꯏꯜꯗꯍꯨꯗ ꯐ꯭ꯔꯦꯟꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯂꯣꯏꯅꯖꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯅꯝꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯗꯤ ꯑꯩ ꯇꯧꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯕ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯩ ꯑꯃꯨꯛꯇ ꯆꯤꯊꯗꯅ ꯑꯩ ꯌꯦꯡꯉꯒ ꯂꯥꯛꯆꯩ ꯑꯗꯨꯒ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯇꯝ ꯂꯣꯏꯔꯛꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯃꯪꯂꯦꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯑꯃ ꯆꯠꯈꯤꯕꯁꯦ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤ ꯑꯩꯁꯨ ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯍꯧꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯃꯪꯂꯦꯝꯒꯤ ꯐꯦꯃꯤꯂꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯆꯥ ꯃꯁꯨꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯕ ꯂꯩꯍꯧꯕꯁꯤ ꯃꯌꯦꯛ ꯎꯗꯕ ꯃꯁꯛ ꯎꯗꯕ ꯄꯣꯠꯇꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯀꯂꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯁꯦ ꯍꯤꯡꯗꯨꯅꯇ ꯂꯩꯒꯅꯤ ꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯀꯣꯃꯦꯗꯤꯌꯟ ꯃꯪꯂꯦꯝꯅ ꯃꯥꯂꯦꯝ ꯊꯥꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯐꯥꯒꯤꯒꯤ ꯂꯝꯗ ꯑꯆꯧꯕ ꯑꯍꯣꯕ ꯑꯃꯗꯤ ꯃꯦꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯍꯧꯔꯒꯅꯤ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤ ꯊꯥ ꯑꯃꯒ ꯃꯈꯥꯏ ꯐꯥꯗ꯭ꯔꯤꯕꯅꯦꯕ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯕꯥꯖꯤꯕꯨ ꯍꯔꯥꯎꯍꯟꯕ ꯍꯦꯟꯖꯥꯡ ꯍꯥꯎ ꯄꯤꯖꯕ ꯑꯗꯨ ꯕꯥꯖꯤꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯪ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯀꯪꯂꯥ ꯂꯥꯏꯠ ꯑꯦꯟ ꯁꯥꯎꯟ ꯁꯣ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯕꯅ ꯎꯠꯄ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯀꯪꯂꯥꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯂꯝ ꯀꯣꯏꯕꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯁꯛ ꯇꯥꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯪꯂꯥ ꯃꯅꯨꯡꯗ ꯁꯦꯝꯒꯠꯈꯤꯕ ꯀꯪꯂꯥ ꯂꯥꯏꯠ ꯑꯦꯟ ꯁꯥꯎꯟ ꯁꯣ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯗ ꯉꯁꯤ ꯐꯥꯎꯕ ꯎꯠꯄ ꯍꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯨꯄꯥ ꯂꯥꯈ 938.12 ꯆꯪꯅ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯊꯪꯒꯥꯄꯥꯠꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯨꯝꯂꯣꯏ ꯂꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯕ ꯀꯪꯂꯥ ꯂꯥꯏꯠ ꯑꯦꯟ ꯁꯥꯎꯟ ꯁꯣ ꯑꯁꯤ
utpa haunabagi honarakpa matamda lengake thaudang lawinarib loisangsing amadi kangla photbot ki marakta pau phaunaba watdagi sayetnaba leiduna ngasi phawba utpa ngamdana leirakhibani hairi Tourism Corporation of Manipur Limited na sayol amagi manungda thangja amasung nongwajing numit ani khaktada kanglagi light and sound show asi numidang wairam pung manga dagi pung 3 minute nifu manga phawba utkani show adugi asangma matamna minute nifu manga ni show adu yengnabagi damak ticket ki maman sahi 33 gi makhada leiba angang singina lupa yankhai aduga sahi 33 gi mathakta leiba mioi singina lupa chamani thangja amasung nongwajing numit ki nungthil pung amadagi numidang wairam pung manga phawgi manungda kanglagi maning thangba gate ta hangliba ticket counter dagi ticket kakpa yagani haina lamdam masida phongliba pause sing amasung print electronic media da mangjawna khangkhibadagi hawkhiba nongwajing numitta mioi sha kayana ticket kakpa lakna ki hairi Tourism Corporation of Manipur Limited ki mai kai digisu hawkhiba nongwajing numitta ahanbu oina kanglada kangla light and sound show utnabagi damak sem saba amasung makhoi gi official kaya kanglada lakhi hairi adubu sayetnaba kaya leibana show adu utpo ngamkhite show yengnabagi damak lakhiba mioi kaya amasu ningba kaina hannaki hairi pawgi source amagi matung inade Chief Minister N Biren Chairman oiriba kangla port board ki bifam ama mathang thada pangthokloba matung kanglada kangla light and sound show asi utpa hauba amadi haudabagi firef lawgani su hairi amabu ore lupa lakh kaya sangna semjen sajen ba loi khabada natana changyeng phawbu tawkhraba kangla light and sound gi electronics item gi mai leina ba masak mathum sing hojik nongju nungsa marakta nongkhang saidun sahi kya lerekli maram aduna laingak na thu matang manungda miyeng sangbaga loinana kangla manungda light and sound utpa miyamna pamnari masigi tawrang sina khenaba Street vendor famba yani yaroi haibe wahongdagi ngasi alu galida street vendor sing amadi dukan famba singi marakta ungkhatnaba thokre dukan famba singna thonglonduna yaningdaba phongdokre Alu gali lambi gi nakalda famliba street vendor sing asi famba yani yaroi haiba wahongdagi ngasi alu galida dukan famba mioi singa street vendor singa akanma mawongda ungkhatnaba thokre Lengak nambit yeng changbi dababu yaning daba phongdoktuna gali gi dukan sing thong londuna yaning daba phongdokre Police nasu street vendor sing takthokpagi thabak paikhatpa hokre Hiramasigi matangda galida dukan tawba soraisam dhiren kauba mioi amana haikibada street vendor famliba mioi sing asina dukan mamangda potchai thaduna yonsilakpa asina niyom chumna sarkar da tax thiraga dukan famliba mioi singda achowa chaitheng ama pire illegal oina famliba street vendor sing asigi matangda mari lenaba authority da kayar khanna haikhrabasu ngasi fawba oi thokpa yaba thausil amata lengak asina porakpa ngamdana leiri phibam asida karigumba lengak nambit yeng changbidragadi IMC na piba shop licensing punna IMC da surrender tawragani haina mahakna haiki illegal haiba posigi atopa definition amuk laite illegal haiba posida mo illegal vendor is vendor lore ar illegal gangu ja sungam thonga phana baza me is phamba ngam mi ka na support tori noi baje masi akoi khangba pame sengna haragadi aduna akoi na talibe dimag tai khamnate akoi gi makoi su makoi puksak thai ba chakthak thai bani na imung manungi awana mayam puri bani na atopa jaga am ta alternative arrangement ama tor phaman mi akoi kam ating bali jade tabodo bo hariba jaga sidadi permanent solution porokpiro sugum phaman birunu akoi dukan ora akoi dukan gi bara GST nu ditib da akoi yam sathina ware sigatene akoi na government hiring ise kari ma impan municipal council jo akoi hujik chalaga haigani mai koi jo akoi sida laga michang changbiu pajana kano to don dolali lai bigano kari mo akoi na yadaba makoi bo akoi namno shop license tawn am handak shop license makoi da akoi loi sarela tawne uje akoi na Hairiba chayetnaba asi English sing ani ga tara marida court na fawba rai taduna Street Vendors Act asi chana hannanaba khanghan khrabani adubu lengak asina yengsin bidana lakpadagi fibam asi asuk yauna soksilakkhibani athu matamda street vendor amadi dukan ani gi marakta tung koina chanagadaba lambi ama lengakna yatpiu haina mahakna haikhi gali pamdingai dagi footpath phammaga laabani gali dingarang gali haibe aduduna Manipur sarkar saisida akan mi eng jangbiu ama khatangi oiba mi eng jangbi ganu adu footpath phamba mi gisu mi eng jangbiu kar order khaktagi mi sang lai bi ganu Hojik pawgi marak thana ten ba breng matang longminasi
Breaking matungda mayam bo mukana taram lokcheri. Numit tarani sathagadaba taramathoi suba regional saras fair ngasidagi iboyama sanglenda hokre. District Mapaldagi lakpa self-help group samgani futarungna saruk yakiva fair asida handloom, handicraft, food processing ge item sing amadi atekpa ensang napi yauna tongan ba atopa item kaya amasu puthokli. Fair hokdokpagi thoramaduda MLA Radakishore, MLA Dr. Radishyam, Imphal East ki DC Chitra, MSRLM ki State Mission Director Y Robitasu saruk yakhi. Rural area da leiba nupi sina masana thabok pizaduna income generate tawna bahona basi yamna fai haina State Planning Board ki Deputy Chairman S Rajena Phongdokre. Manipur State Rural Livelihood Mission na sinduna pangthokhiba fair adugi thoramda saruk yakhiba Deputy Chairman S Rajena hai nupi singi status hengatnaba amadi income generate tawhanaba mission asina honabasi yamna fai. Masina iromdom lepsa nabagi anoba thona ama piri haina su phongdokhe. Helung sung handicraft ki koi helung gi phi saba loina na handicraft ki koi khut chai ba bag saba tongan ba crafts ki ba pot mayam ama koi saraga training piraga Manipur da leiriba nupi sing maruina koi Manipuri da leiriba maitai nupi sing ase mapal thongna koi thaina gi ipai pu hak tak gi hongna mapal thongna koi sentan manatraga thabak suba chatpa koi chanarakte maitai nupi sing si पृथ्वी दा लेरिबा नुपी सिंगदगी टोटोपा अदुगुंबा अखोयगी कल्चर लेजबा अखोयगी अदुगुंबा इचलिसे सिंगनी Indian Constitution ge Article 371A asi karigumba Manipur da chanarak pathoklabadi madugi mayokta matam chupada MPP na lepkani loinana Bharat Sarkar amadi NSN IM anigi marakta tawnakhiba framework agreement na Manipur gi ngamkhai amasung administration da akaiba piraklabadi madugi daita Congress amadi BJP Sarkar na pugadabani haina party asigi president Oinam Jogendro na phongdokre ngasi MPP gi party office da pangthokhiba pawgi mifam amada Article 371A ase Nagaland khakta da chanagadaba Bharat Sanvidhana piba akhanaba provision ni BJP Sarkar asina Manipur Assam amadi Arunachal Pradesh da chanahanaba parliamentary standing committee da thadarakliba ase MPP na ngakta bangamde masigi mayokta party asina lepkani karigumba Bharat Sarkar na sikhang khanglabadi party asina Manipur ge hanagi pre-merger status adu tangani haikhe amaromda Hayeng UCM na sinduna chatkadoriba miyamgi khongset asi MPP na mapung phana saukatkani khongset asida party gi lusing basing yauna thongmi lising henbana saruk yagani hainasu president na makhata na phongdokhe kudam moina haraga ganga turen haibasi mainstream ni masida pirak liba tributary singchai basi jawdana ganga turen khak hingbi aro ganga turen khak leibi aro tributary singchai masi kangama tumda adum bo ganga turen block kam digani sini akoi Manipur party na Bharat ki leiba defense minister amadi home minister da hajani news se maramaduna Manipur party na Bharat sagat pada federal structure amadi unitary in spirit maduri pham moraga kon ngasi bawwa Bharat ki seva tawda amadi Manipur ki seva tawda BP na minister kar Kanglei Indigenous Martial Arts and Cultural Society Kimax Manipur na sinduna konung mamang da leiba government dance college da numit 15 chupna chatharakhiba thangta refresher training course ngasi lamyan ba sanglen da loisinkhre thoramadu da wangang laduna education minister TS Radishyam na thangta asi education gi lamda pusilakpa si afava khongthang amani adumoinamak study material gi khudongcha da leibana higher studies ki compulsory subject ama ohenbada khudongcha da badi leitabanatte Mairoi singi tung koina kanagadaba subject singda miyeng thambana achumba khongthang oigani haina phongdokhi Change we cannot stop change hongakani hongmas akhoi da kana ba khoi da phagado potudi preserve tawra sakani kana da sinaba comfortable oidaba convenient oido potu loi mangini aduna thangta akhoi na kanmada ka lai phasana sinaba da ka lai maram disira aphaba pot jawri akhoi culture ni akhoi aina sa haijabduna discipline adagi kano concentration meditation everything it is there tawbodu madu akoi education da awang matha phok tamma kanna part subject amu oini yawba kanna asi kana basi kari no haibasi munan naina bam change maram de angang sing horei angang sing se yengbirang mani hoji mayam ubirang mani angang macha amna class 1 tamba angang macha kilo ni pani lai ne pura chalis September mga dagi taret fauba Guwahati da pangthokhiba International WKF Championship 2015 da
Champions Bell Laurakivi Surbala Laisram Okwi Thoram Ama, Ngasi Kanglaipak Mixed Martial Arts Club Sinduna, Wankai Tangapat Mapal the Pangtokre. Thoramadu Chief Guest Giwarol Piraduna Yai School Kendra MLA. TH Satya Bratana, Malingi Takta Surbalana Langam Piral Tetuna, Lamdam Asigi Minchet Purapada, Hainingai Latana Tagatli. Manipur Masasing Ase Sports Ayambada Potential Lay Hibisi Surbalana make saying a takle haiki. Ngasai mapam du pangtho competition du da mana mai palatana makau ta tan lak pasina ta ko di kari ta ke haibada akhoi Manipur da leijeriba Manipuri mai leiba kangbu ni haidana adu mana medal lok pasina amuka henna ta e makhan khudi magi masana da haibadi ngasi mo akhoi na saru ya jeriba masana se mo Manipur mapam du inau no masana mo in tawribani adu masana asida suma Maitei amoy na Manipuri amoy na madudasuma makota mga mai habsina ako'y si yamna sati na talent leiba potential leiba aduma makhani jati ni habsi saktakbi. Thoramadu da wangang laduna Surbala Laisramna maakna khongpham asi yauna ba sangsilakpada sarkar gi maikai degi kariguma makhal amatagi mateng asi phawba phangba leitri. Adubu mahakku takpi tambiriba and frankna mahakidamak lepikhiba amadi Sembirakiba aduna mahangna mai pak pangamlakibani. Akhui wal kano kickboxing WKF K1 World Championship da aise sanare aise da title belt champion wari na title belt lore na Nepal ga sanajare aduga aise champion wari ado ai credit ti akhui sar da ai akhui sar akhui papa na isamaki papa na ai bu full support bi duna ai khongko bai don takpi duna ai bu ai kyam mateng pang duna sar na ai akhui papa na ai bu hona biak duna ai jasi changsi yo bungam jarak pane ai November Kunma Pandagi Hogatova Manipur Sangai Festival gi venue Oigadoriba Hapta Kangjibung Semjin Begi Thabak Hokre. Times of Manipur Mafam Aduda Chatlubada Lampaki Saruk Singh Tourism Department Masa Nalhanduna Ground Leveling gi Thabak Singh Pakat Naba Honaba Hore. Song Laban Api Singh Kathatpa Hore Amaromda Kangjibung gi site Amada Lairiba Heritage Complex su Semjinba Amadi Nalhan Begi Thabak su Pakatpa Hore. Heritage Complex asibu hena masak thoknaba honariba Research Center gi consultant L Imoga unabada complex asida leiriba tongan ba furup singi thamliba model sing asi hena masak thoknaba semjin bagi thabak pakhatpani November 15 gi matung dadi complex asi loiduna masak thokpa heritage site ama oirgani haiki buildings koigi yum sing se au jano hapsan ga double ite ahan by koigi phase to jaga doi si han na lermi ba paithar ba degi magi kai graba degi megalithic monument ko sema ga yung jare ba degi integrity pillar kain to reason se masi pumnau na hai tare phajana ba miyam na yeng ba attractive oina ba semjin bagi thabak se masi ahan da paikha jagani adugi masi ki clear picture hai tare masi akoi gi official singda tang tara manga official sing takpira bagi matung ina tang tara manga da lei hujik lei ba film se mina yeng ba ya ba mong da attractive oi ba mong da phibam kaidan thambasi tang tara manga bhauda ut paina madune koin thamjari bi target Hayeng UCM na sinduna pangthokadoriba miyam gi khongset asida All Manipur Muslim Organizations Coordinating Committee amok kokna moral support togani haina ngasi hata da leiba committee asigi office da pangthokiba pawgi mifam amada amok ki president SM Jalana phongdokre akoi chakkadoriba sugumba miyam gi mass rally asi akoi makhata na dumak akoi moral support tawjagani miyam na as it is mamangda akoi na tawjakhiba apil adu gi makhata ba oina rally asi adumak Anti-Drug Abuse Campaign Committee ADACC Morena ngasi lupa lak tara mathoi romgi oigedaba yamna drug sing phagalama matungda mai thaduna manghankre drug sing adu committee na October tha asida chatharkhiba drive sing da phagalkhibani mai thaduna manghankraba drug sing adu da heroin packet tara mathoi WY tablet taruk amadi atai mayai kaba drug sing yauri drug sing adu moregi ADACC gi office mamangda puthokduna Miam Kang na mai thaduna manghanki. Tongan ba civil society organization singi mihut singsu mai thabadu da saruk yaki. Panbaya badi hokiba September gi tangkun marida phagalakhiba drug kaya amasu miam mangda putoktuna mai thaduna manghankiba leikrabani hairi. Hojik ngasi Manipuri pause singda phongba maruiba pausing amuhana khaminasi.
Tanglaipak ki Mayra, Nagamapal bomb blast ka mari lainana nupi ama yauna miyoi mga kutlai ka konana pare SP CM na Senapati amadi Tamenglong da nongna saba market sangakre BJP sarkar na chawka thaurangi thabak kaya paikhatnaba hotnagani Chief Minister KRF ni chingnaba singna gari tare loot tawkre engineer ani kidnap tawkre Kangla Pau Mukhyamantri na Senapati amadi Tamenglong gi ima ka khelani sangakre miyam gi thaja mangkhrabadi amuk hanjinba wagani Piren Justice A.S. Bopan Guwahati High Court ki Chief Justice wasak lawkre Meghalaya da IED pokai handuna attack tawkre Paugzel Sarkar gi pandam di wa ngang bagi mahut thabakta utpani matam pumlok miyam gi sakwa thorangi damak lairi Chief Minister Bom pokai handuna CRPF ama hatkiba thodokta chenaba manga fare Police Imphal Times Chief Minister inaugurates women market at Tamenglong and Senapati Weight and Measures Department conducts surprise inspection Comedian Huirem Manglem passes away Aroibada Moriba Pau Amuhana Chief Minister N. Birena Senapati Amadi Tamenglong da Nongna Saba Ima Kaitel Sangakre Nagamapal bomb attack da Senaba Singh CCTV footage ki mating na phaba ngamkre Amadi saknairaba comedian Huirem Manglem ngarang leikhidre Ngasigi di matang sida Manipuri Paulo jere ni jeng tabi du punong pu amkana krum jere Shanagi thambal shat para Malim dalai re pakle